ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯅꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯃꯧꯋꯥ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯁꯦ ꯍꯪꯒꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯁꯦ꯫ ꯇꯥꯔꯦ ꯏꯃꯥ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯣ ꯍꯥꯏꯔꯣ ꯏꯃꯥ? ꯉꯔꯥꯡ ꯑꯩꯅ ꯂꯩꯔꯛꯄ ꯍꯋꯥꯏꯖꯥꯔꯗꯣ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯒ ꯍꯦꯛ ꯊꯣꯡꯖꯤꯜꯂꯣ꯫ ꯏꯁ, ꯐꯔꯦꯗ ꯏꯃꯥ, ꯉꯔꯥꯡ ꯃꯣꯏ ꯇꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛ ꯈꯔꯁꯨ ꯂꯩꯍꯧꯋꯤ꯫ ꯃꯗꯨꯃꯒ ꯍꯦꯛꯇ ꯁꯤꯡꯖꯨ ꯁꯨꯖꯤꯜꯂꯒꯦ꯫ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯍꯤ ꯏꯃꯥꯗꯤ꯫ ꯐꯔꯦ ꯆꯪ꯫ ꯏꯃꯥꯁꯨꯅꯦ ꯏꯟꯁꯥꯡ ꯀꯔꯤ ꯀꯔꯥ ꯁꯦꯝꯕꯗꯣ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯦ꯫ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯅꯇꯣꯝꯇ ꯇꯧꯕ ꯋꯥꯔꯅꯦꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯁꯨ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯁꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯦꯇꯨꯀꯤ ꯍꯣꯕꯦ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒ ꯁꯅꯥꯔꯩꯒꯒꯤ ꯃꯅꯥꯛꯇ ꯉꯦꯛꯐꯝ ꯊꯩ꯫ ꯍꯩꯃ ꯕꯦꯝꯃ, ꯂꯥꯛꯈꯤꯕꯒꯤ ꯃꯅꯤꯜ ꯃꯈꯣꯟ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯤ ꯃꯥꯗꯤ꯫ ꯈꯪꯕꯨ ꯈꯪꯉꯨꯔꯦꯅꯦ꯫ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯑꯩ ꯂꯥꯛꯑꯦꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯂꯥꯛꯀꯗ꯭ꯔꯣ? ꯌꯨꯝꯅꯤ, ꯂꯥꯛꯅꯤꯡꯕ ꯆꯪꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ꯫ ꯏꯅꯝꯃ, ꯇꯥꯗꯒ ꯂꯥꯛꯏꯔꯣ? ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯍꯣ, ꯑꯩ ꯏꯊꯟꯗ ꯂꯥꯛꯏꯅꯤ꯫ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯣꯏ ꯃꯌꯥꯝ ꯆꯦꯟꯗꯅ ꯂꯥꯛꯑꯒ꯫ ꯃꯥꯅ ꯂꯥꯛꯄꯕꯨ ꯃꯆꯥ ꯃꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦꯔꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯍꯪꯅꯦꯅ ꯍꯪꯉꯤꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯏꯃꯥꯗꯤ꯫ ꯏꯆꯥꯅꯦꯅ ꯌꯦꯡꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯣꯡꯃ ꯀꯥꯡꯗꯦ ꯂꯥꯛꯏꯕ꯫ ꯃꯤꯒꯤꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯍꯔꯥꯎꯅꯩꯌꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜꯒ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯃꯠꯇ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯨꯉꯥꯏ, ꯄꯥꯟꯗꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯦꯔꯥ ꯏꯃꯥ, ꯅꯆꯥ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅꯕꯨ ꯌꯨꯝꯁꯤꯗ ꯁꯨꯛꯂꯥꯛꯅꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯁꯨ ꯏꯌꯨꯝꯅꯦꯁꯦ꯫ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯅꯪꯉꯣꯟꯗ? ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯅ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯂꯒ ꯂꯥꯛꯅꯩ꯫ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯅꯨꯡꯇꯤꯒꯤꯅꯤꯕꯨ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯗ꯫ ꯐꯨꯠ ꯑꯃꯨꯛ ꯂꯥꯛꯑꯝꯒꯅꯤ, ꯐꯨꯠ ꯑꯃꯨꯛ ꯆꯠꯈꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣꯃ ꯄꯨꯔꯒ ꯍꯦꯛꯇꯃꯛ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯑꯩꯅꯒ ꯌꯨꯝꯁꯤꯗꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯔ ꯄꯨꯕꯁꯤꯗ ꯏꯃꯥꯗꯤ ꯅꯍꯥꯟꯈꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕ ꯑꯣꯏꯔꯦ꯫ ꯄꯨꯔꯣꯏꯅ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯔꯣꯏ ꯍꯌꯦꯡꯈꯩ꯫ ꯑꯩꯅ ꯌꯥꯝꯅ ꯄꯨꯖꯅꯤꯡꯕꯁꯤ ꯉꯥꯏꯈ꯭ꯔꯦ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯅꯒꯨꯜ ꯈꯪꯉꯦ, ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ ꯅꯪ꯫ ꯃꯅꯦꯝꯒ ꯃꯅꯝꯃꯒꯅ ꯈꯠꯅꯕꯗꯨꯗ ꯁꯅꯥꯔꯩꯅ ꯑꯁꯨꯝꯅ ꯈꯥꯝꯗꯣꯔꯛꯏ꯫ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯏꯅꯝꯃꯁꯨ ꯇꯣꯛꯑꯣ꯫ ꯑꯗꯣ ꯏꯅꯝꯃꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ, ꯏꯟꯁꯥꯡ ꯐꯥꯎꯕ ꯂꯩꯍꯧꯗꯦ꯫ ꯏꯅꯦꯝꯅꯦ ꯁꯣꯟꯕꯤꯗꯨꯒ ꯑꯉꯥꯡꯅꯦ ꯀꯔꯤꯅꯦ꯫ ꯅꯣꯏ ꯇꯥꯗꯁꯨ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯉꯜꯂꯣꯏꯌꯦ꯫ ꯀꯔꯤ ꯅꯤꯡꯁꯤꯡꯉꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ꯫ ꯊꯕꯛ ꯁꯨꯔꯒꯦꯌꯦ꯫ ꯑꯩꯅ ꯏꯟꯁꯥꯡ ꯐꯥꯎꯕ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯣꯏꯅ ꯃꯥꯅ ꯆꯥꯛ ꯈꯟꯅꯔꯒ ꯊꯣꯡꯍꯧꯔꯣ ꯍꯥꯏꯔꯝꯃꯒ ꯁꯤꯗ ꯆꯥꯔꯨꯒꯦ ꯂꯥꯛꯏ꯫ ꯏꯁ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ? ꯆꯠꯂꯣ ꯅꯌꯨꯝꯗ꯫ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯆꯥꯔꯝꯗꯧꯔꯤꯕ? ꯏꯟꯁꯥꯡ ꯂꯩꯍꯧꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯎ ꯏꯃꯥꯅꯦ, ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯄꯤꯒꯦ꯫ ꯑꯁ, ꯍꯪꯒꯥꯝ ꯉꯥꯛꯇ ꯀꯃꯥꯏꯅ ꯆꯥꯗꯧꯔꯤꯕꯅꯣ? ꯉꯥꯔꯤ ꯃꯣꯔꯣꯛ ꯑꯝꯇ ꯂꯩꯍꯧꯕꯖꯥꯠ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯠꯂꯦꯗꯥꯏ? ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯐꯥꯎꯕꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯒꯁꯨ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯀꯩꯗꯧꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯣ? ꯃꯥꯒꯤ ꯆꯌꯣꯜ ꯑꯃ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯊꯥ ꯑꯃ ꯌꯨꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯨꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕ? ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯉꯥꯏꯔꯤꯁꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟ ꯊꯝꯂꯤꯕꯗꯨꯗꯒꯤ ꯈꯔ ꯆꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ, ꯁꯦ ꯁꯅꯥꯔꯩ, ꯉꯥꯔꯤ ꯃꯣꯔꯣꯛ ꯈꯔ ꯌꯥꯝ ꯇꯛ ꯍꯥꯞꯄꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯑꯣꯏꯅꯕ꯫ ꯅꯪꯒꯤ ꯉꯥ ꯑꯌꯥꯏꯕ ꯂꯩꯔꯕꯁꯨ ꯏꯅꯝꯃꯗ ꯈꯔ ꯍꯥꯞꯆꯤꯜꯂꯣ꯫ ꯉꯥ ꯊꯥꯛꯇ꯭ꯔꯕꯗꯤ ꯍꯥꯎꯔꯔꯣꯏꯕ꯫ ꯁꯅꯥꯔꯩꯁꯨ ꯇꯤꯡꯉꯛ ꯃꯅꯝꯃ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯔꯤ ꯃꯣꯔꯣꯛ ꯈꯔ ꯌꯥꯝ ꯇꯛ ꯇꯦꯡꯀꯣꯠꯇꯨꯗ ꯍꯥꯞꯄꯤ꯫ ꯀꯦꯇꯨꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯤꯕꯗꯣ꯫ ꯏꯁ, ꯐꯔꯦꯗ, ꯁꯦ ꯌꯣꯡꯆꯥꯛꯁꯤꯒ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯏꯅꯝꯃ, ꯌꯣꯡꯆꯥꯛꯇꯣ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯦ꯫ ꯉꯔꯥꯡ ꯃꯣꯏ ꯇꯥꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄꯅꯦꯕ꯫ ꯁꯦ, ꯇꯪꯈꯥꯏ ꯑꯃ ꯏꯅꯝꯃꯅ ꯄꯨꯈ꯭ꯔꯣ꯫ ꯍꯣꯏꯁꯦ, ꯇꯪꯈꯥꯏ ꯑꯃ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯑꯩꯅꯗꯤ ꯈꯔ ꯌꯥꯝꯅ ꯆꯥꯔꯨꯒꯦ ꯇꯧꯕꯁꯤꯗ꯫ ꯏꯃꯥ, ꯅꯪ ꯍꯪꯒꯥꯝ ꯍꯦꯛꯅꯤꯗꯣ ꯍꯦꯛꯎ ꯂꯥꯛꯑꯣ꯫ ꯑꯩ ꯊꯦꯡꯉꯦꯕ, ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯔꯒꯦ, ꯏꯟꯁꯥꯡ ꯂꯩꯔꯕꯅꯤꯅ꯫ ꯂꯩꯅꯤ ꯅꯪ꯫ ꯍꯥꯏꯕꯤꯔꯦ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯃ, ꯅꯪꯅꯦ ꯌꯨꯝ ꯄꯣꯠ ꯇꯥꯟꯕꯗꯤ ꯀꯜꯂꯦꯕ ꯅꯪ꯫
ꯑꯁ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯌꯨꯝꯗꯒꯤ ꯄꯨꯖꯕꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯆꯒꯠ ꯆꯒꯠ ꯉꯥꯡ ꯂꯩꯔꯅꯨ ꯍꯪꯒꯥꯝꯗꯣ ꯍꯦꯛꯎ ꯂꯥꯛꯑꯣ ꯀꯦꯇꯨꯀꯤ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯃꯄꯥꯝꯒꯁꯨ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣꯃ ꯄꯨꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯣꯡꯃꯁꯨ ꯀꯦꯇꯨꯀꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯑꯁ ꯁꯤ ꯅꯨꯄꯤꯁꯤꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯄꯣꯠ ꯆꯩꯒꯤ ꯃꯄꯥꯟꯗ ꯆꯤꯊ ꯅꯥꯟꯊꯍꯧꯕꯒ ꯂꯩꯔꯤꯕ ꯖꯥꯠꯂ ꯑꯣ ꯇꯥꯔꯦ ꯍꯩꯃꯥ ꯀꯦꯇꯨꯀꯤꯌꯥ ꯀꯩ ꯂꯩꯔꯦ ꯏꯆꯦ ꯃꯔꯣꯏ ꯃꯄꯥꯡ ꯈꯤꯇ ꯍꯦꯛꯆꯒꯦꯅ ꯂꯥꯛꯄꯅꯦ ꯏꯟꯁꯥꯡ ꯊꯣꯡꯉꯤꯗꯨꯉꯥꯏ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯥꯞꯄꯅ ꯃꯅꯝ ꯅꯨꯡꯁꯤ ꯇꯧꯅꯤ ꯏꯆꯦ ꯇꯧꯔꯦꯗꯣ ꯃꯌꯨꯝ ꯇꯦꯡꯈꯣꯜꯁꯨꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯅꯤꯗꯤ ꯈꯪꯉꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯍꯦꯛꯄꯤꯔꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯀꯣꯕꯤꯒꯥꯁꯅ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯤꯕ ꯐꯖꯈ꯭ꯔꯦ ꯀꯦꯇꯨꯀꯤꯌꯥ ꯐꯖꯕꯅꯤ ꯏꯪꯈꯣꯜ ꯁꯨꯕ ꯅꯣꯡꯕꯕꯨ ꯀꯜꯂꯕꯗꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯒꯤꯁꯨ ꯏꯪꯈꯣꯜ ꯄꯤꯛꯄ ꯅꯠꯇꯦ ꯑꯗꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯜꯂꯨꯅꯦ ꯀꯩꯀꯥꯟꯗꯒꯦ ꯂꯝꯂꯤ ꯃꯣꯏꯅ ꯑꯗꯨꯝ ꯊꯝꯃꯤꯗꯨꯕꯣ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯇꯥꯟꯈ꯭ꯔꯕ ꯑꯩꯅꯁꯨ ꯏꯊꯟꯇ ꯍꯣꯠꯅꯕ ꯉꯝꯗꯦ ꯏꯪꯈꯣꯜꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯍꯩꯅꯤꯡꯕ ꯀꯥꯟꯗ ꯍꯦꯛꯇ ꯆꯠꯂꯤꯗꯣꯏꯁꯦ ꯈꯪꯗꯦ ꯏꯆꯦ ꯇꯟꯕꯅ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯀꯦꯇꯨꯀꯤꯌꯥ ꯅꯪꯒꯤ ꯐꯗꯤꯒꯣꯝꯁꯤ ꯌꯥꯔꯗ꯭ꯔꯁꯦ ꯌꯥꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯣ ꯏꯆꯦ ꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯇꯧꯔꯤꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯝ ꯊꯤꯖꯤꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯀꯣꯕꯤꯁꯦ ꯑꯝꯇ ꯅꯅꯥꯎ ꯉꯁꯤꯗꯤ ꯃꯍꯥꯎ ꯌꯦꯡꯖꯔꯨꯒꯦ ꯀꯦꯇꯨꯀꯤꯌꯥ ꯑꯁꯤꯗꯤ ꯏꯆꯦꯅ ꯌꯣꯟꯒꯦꯅ ꯊꯝꯕꯅꯤ ꯍꯣꯏꯁꯦ ꯏꯅꯥꯎꯅ ꯑꯃ ꯃꯍꯥꯎ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯃ ꯍꯦꯛꯄꯤꯔꯒꯦ ꯌꯥꯅꯤꯏꯆꯦ ꯇꯣꯝꯕꯤ ꯑꯩ ꯑꯗꯨꯝ ꯍꯦꯛꯑꯒꯦ ꯊꯥꯡ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯇꯣꯝꯕꯤꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯨꯗꯨꯅ ꯀꯦꯇꯨꯀꯤꯗ ꯄꯤ ꯀꯦꯇꯨꯀꯤ ꯀꯔꯥꯝ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤꯅ ꯃꯄꯨꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯀꯣꯕꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯈꯟꯗꯨꯅ ꯍꯦꯛꯇ ꯍꯦꯛꯏ ꯏꯆꯦ ꯇꯣꯝꯕꯤ ꯃꯁꯤꯅ ꯆꯔꯥ 2-3ꯗꯤ ꯐꯥꯔꯅꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯥꯒꯁꯦ ꯕ꯭ꯔꯦꯛ ꯂꯥꯎꯏ ꯃꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯀꯣꯕꯤ ꯃꯌꯥꯝꯗꯒꯤ ꯑꯁꯤꯅꯤ ꯆꯥꯎꯏꯅ ꯈꯥꯛꯇꯨꯅ ꯊꯝꯕꯅꯦ ꯃꯁꯤ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯈꯤ ꯍꯥꯏꯕ ꯂꯥꯛꯄꯒ ꯅꯪꯍꯧꯕ ꯆꯥꯠ ꯅꯠꯇꯦ ꯄꯨꯔꯥ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤ ꯅꯨꯄꯤꯅꯦ ꯑꯁꯤ ꯃꯥ ꯍꯦꯛ ꯂꯥꯛꯑꯕ ꯀꯔꯤ ꯄꯨꯕ ꯌꯥꯕ ꯂꯩꯒꯦ ꯁꯤꯅ ꯃꯃꯤꯠ ꯑꯇꯣꯡꯕꯁꯦ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯂꯩꯅꯦꯕ ꯅꯨꯄꯤ ꯆꯥꯛꯀ ꯂꯣꯏꯔꯕ ꯅꯪꯕꯣ ꯂꯣꯏꯁꯤꯜꯂꯛꯂꯕꯒꯨꯝꯕꯅꯤ ꯁꯤꯡꯁꯤꯁꯨꯅꯦ ꯑꯝꯇ ꯆꯥꯛꯇ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯑꯗꯣ ꯅꯨꯄꯥ ꯅꯪ ꯁꯦꯜ ꯈꯤꯇ ꯊꯤꯔꯧꯗꯅ ꯀꯅꯥꯗꯒꯤꯅꯣ ꯍꯟꯗꯛꯅ ꯀꯔꯤꯒꯤꯅꯣ ꯀꯅꯥꯗꯒꯤꯕꯨ ꯍꯪꯗꯣꯏꯅꯣ ꯁꯦꯜ ꯂꯧꯃꯟꯗꯅ ꯍꯪꯐꯝꯐꯥꯎ ꯂꯩꯔꯛꯇ꯭ꯔꯀꯥꯟꯁꯤꯗ ꯊꯕꯛꯀꯤ ꯁꯦꯜꯁꯨ ꯋꯥꯠꯂꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯄꯤꯅꯤꯡꯉꯥꯏꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯊꯕꯛꯁꯨ ꯇꯣꯏꯅꯁꯨ ꯆꯠꯇ꯭ꯔꯦ ꯇꯨꯝ ꯇꯜꯂꯤ ꯍꯥꯏꯗꯧ ꯇꯟꯅꯤ ꯅꯪꯅ ꯅꯇꯟ ꯇꯟꯗꯅ ꯊꯕꯛꯅꯦꯅ ꯆꯠꯄꯩ ꯆꯠꯇꯕꯩ ꯇꯧꯔꯕꯅꯤꯅ ꯀꯅꯥꯅ ꯄꯤꯅꯤꯡꯗꯧꯔꯤꯒꯦ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯊꯤꯔꯛꯑꯣ ꯑꯩ ꯃꯤꯒꯤ ꯁꯦꯜ ꯄꯤꯈꯤꯗꯧꯕ ꯂꯩꯌꯦꯕ ꯌꯨꯝꯂꯣꯝꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯉꯝꯗꯦꯅ ꯄꯥꯎ ꯇꯥꯏ ꯍꯌꯦꯡꯗꯤ ꯏꯄꯥꯝꯗ ꯈꯔ ꯉꯟꯅ ꯆꯠꯅꯤ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡꯗꯤ ꯅꯨꯄꯥ ꯅꯪꯅꯔ ꯏꯃꯥꯅꯔ ꯈꯔ ꯊꯣꯡꯂꯒ ꯅꯆꯥ ꯅꯨꯄꯥꯒ ꯅꯣꯏꯒꯩ ꯆꯥꯃꯤꯟꯅꯔꯣ ꯑꯩ ꯏꯄꯥꯝꯗ ꯆꯥꯔꯛꯑꯒꯦ ꯆꯠꯁꯨ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯅꯄꯥꯝꯁꯤꯁꯨ ꯅꯨꯡꯇꯤꯒꯤꯕꯨ ꯆꯠꯂꯤ ꯍꯥꯏꯕ ꯌꯥꯏ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯄꯥꯝꯗꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄ ꯌꯨꯝꯕꯨ ꯀꯃꯥꯏꯅ ꯆꯠꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯄꯥꯝꯅ ꯍꯦꯛ ꯆꯠꯂꯒ ꯑꯆꯥ ꯑꯊꯛ ꯄꯣꯠ ꯆꯩ ꯄꯨꯔꯛꯄꯗꯁꯨ ꯅꯨꯄꯥ ꯅꯪ ꯃꯣꯃꯣꯟꯒ ꯇꯧꯔꯤꯗꯨꯅꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯀꯥꯟꯅꯗꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯍꯔꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯁꯤꯜꯂꯗꯤ ꯍꯔꯥꯎꯔꯤ ꯄꯨꯊꯣꯛꯈꯤꯕꯁꯤꯅꯤ ꯑꯩꯅ ꯇꯜꯂꯤꯁꯤꯅ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯏꯄꯥꯝ ꯇꯣꯏꯅ ꯆꯠꯇꯦ ꯌꯥꯝ ꯄꯥꯅꯔꯛꯑꯅꯨ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯣꯏꯀꯣ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯦꯇꯨꯀꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯍꯣ ꯏꯃꯥ ꯑꯇꯣꯝꯕ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯈꯪꯗꯦ ꯃꯧꯅꯦ ꯅꯃꯥꯂꯩꯁꯤꯁꯨ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯩꯃꯥ ꯏꯅꯝꯃ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯅꯣ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯦꯝꯃ ꯃꯇꯝꯁꯤ ꯀꯌꯥꯝ ꯊꯦꯡꯉꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯌꯥꯍꯧ ꯑꯗꯨꯛ ꯌꯥꯝ ꯊꯦꯡꯂꯕꯗꯤ ꯏꯃꯥ ꯃꯆꯥ ꯉꯝꯗꯦꯗꯣ ꯑꯗꯣ ꯍꯥꯏꯕꯗꯨꯒꯤ ꯂꯥꯛꯏꯕꯅꯤ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀ꯭ꯋꯥ ꯈꯣꯡꯕꯗꯧꯅ ꯃꯪꯒꯣꯜꯁꯤꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯂꯥꯛꯏꯁꯤꯅ ꯀꯔꯥꯏꯗꯒꯤ ꯅꯣꯡꯉꯥꯟꯕꯅꯣꯗ ꯑꯩꯗꯤ ꯌꯨꯝꯗꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯔꯝꯃꯒ ꯂꯥꯛꯏꯅꯦ ꯏꯃꯥ ꯃꯆꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯀꯦꯇꯨꯀꯤꯅ ꯂꯥꯛꯂꯤꯕꯗꯨ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯂꯩꯀꯥꯏꯗꯨꯗ ꯀꯅꯥꯝꯇꯁꯨ ꯍꯧꯒꯠꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯌꯨꯝꯗꯒꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯕꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯥꯛꯂꯤꯕꯅꯤ ꯅꯥꯗꯦ ꯑꯩ ꯀꯅꯥꯅ ꯅꯥꯏ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ナꯕꯒ ꯁꯪꯗꯦ ꯃꯅꯤꯡꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯏꯅꯦ ꯏꯕꯦꯆꯥꯅꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯝꯃꯤꯅ ꯅꯥꯗꯦ ꯂꯥꯏꯍꯧ ꯈꯔ ꯂꯩꯕꯗꯒꯤ
ꯏꯁꯥ ꯈꯔ ꯉꯝꯃꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯔꯝꯃꯦꯗꯥꯏ ꯅꯪ ꯅꯨꯄꯥꯒ ꯅꯆꯥꯁꯤꯡꯗꯨꯒ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯍꯦꯛꯇ ꯇꯥꯜꯂꯤ ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯆꯠꯂꯣ ꯅꯌꯨꯝꯗ ꯑꯩꯈꯣꯏꯅꯦ ꯆꯥꯛꯀ ꯊꯣꯡꯒꯗꯕ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯅꯔꯦ ꯑꯇꯣꯝꯕꯗ ꯇꯧꯔꯒ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯍꯜꯂꯨꯔꯣ ꯑꯗꯨꯒ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯒ ꯆꯥꯁꯤ ꯏꯅꯝꯃ ꯉꯥꯒ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯅꯪꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯑꯩꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯃꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯇꯨꯀꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩ ꯏꯃꯥ ꯌꯥꯔꯦꯁꯦ ꯏꯃꯥꯁꯨ ꯏꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯑꯩ ꯃꯣꯏꯇꯥꯗ ꯉꯥ ꯂꯩꯍꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯦꯇꯨꯀꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯑꯗꯣ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯅ ꯏꯜꯂꯝꯕ ꯐꯤꯗꯨꯅꯤꯅ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯄꯛꯄꯗ ꯌꯥꯎꯗꯦꯅ ꯈꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯞꯂꯛꯇ꯭ꯔꯕ ꯑꯣꯏꯔꯦ ꯑꯣ ꯁꯤꯗꯤ ꯏꯃꯥꯅꯁꯨ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯗ ꯑꯅꯛꯄꯗ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯃꯔꯛ ꯃꯔꯛꯇ ꯏꯜꯂꯦ ꯑꯩꯅ ꯃꯣꯠꯂꯦꯅ ꯏꯃꯥꯒꯤꯁꯦ ꯁꯨꯗꯣꯛꯄꯤꯔꯕ ꯑꯩꯅ ꯌꯥꯎꯔꯛꯇꯦꯅ ꯈꯜꯂꯦꯕ ꯐꯔꯦ ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯏꯟꯕ ꯐꯁꯨ ꯐꯖꯗ꯭ꯔꯅꯦ ꯍꯣꯏ ꯐꯖꯩ ꯏꯅꯝꯃ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯔꯦ ꯅꯅꯝꯃ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯏꯃꯥꯗ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯇꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯤ ꯑꯗꯨ ꯐꯠ ꯆꯤꯡꯊꯗꯨꯅ ꯄꯨꯈꯤ ꯀꯩ ꯅꯤꯡꯉꯨꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯃꯄꯥꯝꯁꯤ ꯂꯥꯛꯑꯒ ꯑꯗꯨ ꯄꯨꯈ꯭ꯔꯒꯦ ꯁꯤꯃ ꯂꯧꯈ꯭ꯔꯒꯦ ꯁꯤꯅꯕꯨ ꯃꯥꯅ ꯍꯥꯟꯅ ꯏꯜꯂꯝꯃꯤꯅꯕꯨ ꯍꯦꯛꯇ ꯄꯨꯈꯤ ꯍꯥꯏꯕ ꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯃꯈꯨꯠꯇ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯀꯣꯜꯂꯒ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯄꯤ ꯁꯛꯅ ꯁꯨꯛꯂꯞ ꯇꯧꯅ ꯉꯥꯡꯂꯛꯏ ꯍꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯉꯁꯤ ꯀꯅꯥꯗꯒꯤ ꯁꯣꯜꯂꯛꯑꯦ ꯁꯣꯜꯂꯛꯄ ꯅꯠꯇꯦ ꯏꯃꯥ ꯀꯣꯟꯅ ꯁꯦꯜ ꯄꯤꯁꯟꯅꯁꯦꯅ ꯌꯥꯅꯔꯒ ꯄꯨꯔꯛꯄꯅꯤ ꯀꯣꯟꯅ ꯁꯦꯜ ꯄꯤꯅꯁꯦꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯁꯣꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯃꯧ ꯅꯪꯕꯨ ꯀꯔꯝ ꯍꯥꯏꯅꯔꯤꯁꯤꯒꯦ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯐꯝꯗ ꯄꯣꯠ ꯑꯃ ꯄꯨꯔꯛꯇꯕꯒꯤ ꯋꯥ ꯂꯩꯇꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨꯅꯦ ꯀꯩꯅꯣꯗ ꯏꯃꯥ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯂꯩꯀꯥꯏ ꯊꯨꯡꯅ ꯀꯣꯏꯔꯒ ꯆꯠꯂꯒ ꯂꯩꯔꯕꯅꯤꯅ ꯃꯤꯒꯤ ꯃꯤꯋꯥꯁꯤꯗꯤ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯦꯅꯦ ꯑꯗꯨꯝ ꯄꯨꯁꯜ ꯂꯥꯛꯇꯣꯏꯅꯦꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯅ ꯍꯧꯃꯤꯟꯅꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯄ ꯂꯥꯛꯄ ꯇꯧꯔꯒ ꯄꯨꯔꯛꯄ ꯄꯣꯠꯇꯣ ꯑꯩ ꯆꯥꯖꯗꯦꯅꯦ ꯉꯔꯥꯡꯁꯨ ꯃꯅꯤꯡꯒꯤ ꯉꯥꯌꯣꯟꯕꯤ ꯀꯕꯣꯛ ꯂꯩꯗꯒꯤ ꯅꯪꯅ ꯁꯣꯠꯂꯛꯄ ꯉꯥꯗꯣ ꯑꯩꯅ ꯈꯨꯗꯣꯟꯅ ꯐꯥꯎꯕ ꯂꯨꯞꯇꯅ ꯉꯔꯥꯡꯅꯦ ꯊꯨꯝꯒ ꯆꯥꯛꯀ ꯆꯥꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯣꯜꯂꯛꯂꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯣꯏꯔꯥꯎ ꯑꯃꯨꯛ ꯂꯥꯎꯅꯔꯅꯤꯅꯦ ꯌꯥꯝ ꯊꯨꯅꯅꯦ ꯉꯥꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯈꯣ ꯑꯩ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯉꯒ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁ ꯌꯥꯔꯦ ꯏꯃꯥ ꯑꯩꯅ ꯊꯣꯛꯄꯗꯣ ꯄꯤꯅꯤ ꯃꯣꯏꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯍꯥꯠꯂꯗꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯃꯊꯧ ꯂꯩꯇꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯁꯦꯜ ꯊꯧꯔꯤ ꯃꯣꯏꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯌꯦꯡꯉꯨꯅꯦ ꯑꯁꯦ ꯀꯔꯝꯕ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯥꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯀꯩꯅꯣꯃ ꯄꯨꯔꯛꯇꯕ ꯁꯣꯛꯂꯛꯇꯕ ꯂꯩꯇꯦ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯁꯨ ꯇꯥꯗꯦ ꯌꯦꯡꯖꯅꯤꯡꯗꯦꯗ ꯑꯩ ꯑꯁꯨꯝꯅ ꯄꯤꯁꯛ ꯉꯥꯡꯅ ꯂꯩꯔꯤꯉꯩ ꯃꯁꯨ ꯅꯨꯄꯥ ꯄꯥꯔꯤ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯕꯣ ꯃꯣꯏꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥꯃꯇꯨꯝꯗꯣ ꯂꯝꯕꯤꯗ ꯃꯃꯥꯒ ꯂꯥꯛꯍꯧꯕꯅꯦ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯍꯪꯉꯕ ꯆꯩꯒꯁꯨ ꯄꯥꯏꯔꯒ ꯑꯩ ꯊꯤꯍꯧꯋꯦ ꯑꯩꯈꯣꯏꯗꯒ ꯆꯪꯉꯗꯤ ꯑꯩ ꯂꯩꯇꯦꯅ ꯍꯥꯏꯌꯨꯀꯣ ꯑꯕꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯆꯪꯈꯤꯅꯨꯅꯦ ꯑꯕꯣꯛꯇ ꯐꯖꯅ ꯍꯥꯏꯔꯝꯈꯣꯕ ꯅꯠꯇꯦ ꯉꯁꯤꯅ ꯀꯅꯥꯒꯤ ꯃꯆꯥ ꯑꯃꯨꯛ ꯐꯨꯕꯤꯔꯝꯃꯒꯦ ꯃꯤ ꯌꯥꯔꯣꯏ ꯃꯃꯥ ꯁꯤꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯔꯅꯤꯒꯦ ꯄꯥꯔꯤ ꯃꯕꯣꯛꯇ ꯃꯥ ꯂꯩꯇꯦ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯏꯃꯨꯡꯗ ꯂꯣꯠꯂꯨꯅꯕ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯅꯥꯃꯇꯨꯝ ꯃꯃꯥ ꯐꯖꯇꯣꯟꯒ ꯆꯪꯂꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯈꯨꯗ ꯁꯥꯖꯩ ꯑꯁꯥꯡꯕ ꯑꯃꯁꯨ ꯄꯥꯏ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯄꯤꯁꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯅꯦ ꯅꯪꯒꯤ ꯅꯁꯨ ꯆꯣꯡꯂꯝ ꯆꯥꯗꯕꯗꯣ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯎꯕꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯣ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯏꯅꯦ ꯕꯦꯝꯃ ꯐꯖꯇꯣꯟ ꯑꯩꯒꯤ ꯏꯁꯨ ꯄꯥꯔꯤꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦꯅꯦ ꯕꯦꯝꯃ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯏꯅꯦ ꯅꯪꯒꯤ ꯅꯁꯨꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯐꯨꯕꯤꯔꯝꯃꯤꯕ ꯌꯦꯡꯉꯣ ꯏꯟꯁꯨ ꯏꯟꯊꯨꯔꯝꯃꯦꯗꯅ ꯈꯨꯔꯥꯏꯗꯒ ꯂꯣꯏꯅ ꯍꯨꯕꯥꯠꯂꯤꯕꯁꯦ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅꯁꯨ ꯁꯥꯟꯅꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯒꯤꯁꯨ ꯃꯥꯅ ꯆꯍꯤ 2-3 ꯍꯜꯂꯤꯕ ꯕꯦꯝꯃ ꯐꯖꯇꯣꯟ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤꯅꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯠꯅꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯥꯎꯅꯅꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯕꯗ ꯍꯦꯛꯇ ꯀꯥꯎꯅꯈꯤꯅꯤ ꯍꯦꯔꯥ ꯏꯅꯦ
nasu lam hen badugi misang nasang bira kanuda kaya rak no mani sa tu kubira isya mamang desu kuzina sikpi bagi mami phau lai ribani adu phau ai angang masen khana bani dana kaisum haidra bani karai nasu do abuk ta puthok biro ai lai ngai sida mana do lai that lamge ngangnari budu tabadagi imungdagi ketuki phatlangna thoklaklam mamagi matungduda pari dusu lumduna inare kaidawrami haibano ai ki sa parina aisu imungda leiringaida loina tare angang masen sanaminabada khatnababu lanjau muthokpadawna soisida khongi sibo isi ketuki nasalam hen basi khara warak piu ai ki isa sia mana kayarak no sanaminaraga sumaina phumiramda thabiramisya aisu angang masen khatnabani karai no na khalamani hema lakmankre lekai sida nangni nasana phuramdaba angang leiti tina basi yade angang amattaga taku tarangi mong dongna tawi angang do khara warak piu is ai isabu taku tarang dongna tawi ka kain haijaba sari ho misa warak trikanda ne nasa do hana warak zawo khangidana nasa singdur lam hen bagi se ai isa sina ne phuriba khangabra nang dongna nasa warak tabi mama nasa ti khoidi nangni nasa na lak na isa sia sana ba hobira riba haibi di haisini isi ketuki nasa do ai khoi rom daga thabira kanu het thengdaba mafamda mana do nang sang ang kai lei khat le khango asi hairamlaga phajatonu sakhiram somdana ketuki mangolda leplaga law lak haloi nakhoi ge dom daga ne nangni nasa ga tinadrasu yai nangni nasa dasu thengmu thengnaraba adum phuhan ge ai isa da khamdawi yare taningdre sangkroi mungda yumsida tawribase ai leifam ga khangdre migi mapot laururaga singaktabagi thauba lakpana kongayama nasa sne migi masa phurami na tawrami haibagi khanabaga sainabana ai karimta tajaningdre tabiu haidiye nungai madagi numit taba phau ai khoidi ahai noirabani haidana mangol se khillaga leirabadi noina taba uba masana tabani leningdraga karaidana japikro chaba thakwa wanabani as imagi pari lausi imunda sangasi nanga masuni kaksina ko nauna hatpa asi haraga ketuki imungda masado laktana singduna pusinki hey mau singan bi iro elewa bi man biya nangna thaktrabasu ai isana mama ai thakpiriba khangedana nangoina na pa majatpikro nongma nungthil ama leikagi sanjabungda leikagi leisabi singado santhi sai saduna leiram kharabana santhi sai sanaba santhi khunduna leiram ketukisu kwama pairap umsillaga leisabi singaduna leiriba maikaida laklam mabu ubada leisabi singaduna hainadabagi mongda leinaram haima leisabi sing nakhoidi thabakayam pharizanina thazan hoinama inama bu kai salubano hoi se ipamlona salubani chakasu chathore leisnan chakrapon magi mapamsina is ningtham thagi ingkhrabasida noina santhiga pairaga sanaribadubu nakutna saga noine se khaiba tarene leisabi ni hairaga nakutna saga do astaru tanana to launa leigadabududa santhiga paidana tawribaduwa nana moidi se leisari kanda khut saga se tho lauradana santhi sanaiga matta pairakpa jatnate khonga sina ngaudana ne khuning khuyaga se amatta kairakti hojiktabu mawoibagi kharabu kaijabagi wan noidi yengo tawrisi as khujin khuyaga do maibi ma khuning na marol ama kairiba nawaga ta phangaroyami thazan ho inamau aikhoidi yumgamta panjaningdreda khuning kaigera khusimotgera sumaini yumda do leijaninge kaisu waba thabak sunate faida inamana sum nakhoi nungsidana leisabinina sum luna nana lehaningdan haibani ko ado leisabi sa nakhoina sariba santhi sai singsa yam yame inama sukhra pukhige haima bema likla nangi sina khara yam takwi mayam sidagi nangi sidagi masayamani de inama lauge ko as kaino inama yamdribani lauge su hayeng kangaga lawo sidi saba loibada ngaribagi chot lauribani yani sutsana ai yumda phawrurageba yamon amani dan asiaraga santhi sai singadu tapta paidna khal amani hairambaduna tari nipan khal leisnan magyong nabise tawkreba amani hairambasina tawrising si khidrelain yumpo tan gai si thazan yari mi takhini nangi so horen sakhraga ngang kaino yamali nama mi ngasidi khayam sadaba yarui pugesu ahum la mari ra kaino pu yamali kaidenu sidi chalo hai ahum mari tu kaidona doino nangna sabani na lauri ni aiso
ꯀꯅꯥꯅ ꯇꯦꯅ ꯃꯤ ꯑꯇꯣꯞꯄꯅ ꯁꯥꯕꯗꯕꯨ ꯂꯧꯔꯨ ꯌꯥꯕ꯭ꯔꯥꯁꯦ ꯂꯩꯁꯅꯥꯅ ꯑꯁ ꯇꯧꯔꯤꯁꯤꯉꯨꯅꯦ ꯑꯩꯈꯣꯏꯗꯤ ꯁꯟꯊꯤ ꯄꯥꯏꯖꯔꯛꯇꯦ ꯀꯥꯏꯅ ꯑꯗꯨꯒ ꯀꯔꯥꯝ ꯈꯨꯆꯥꯎꯗꯤ ꯂꯣꯏꯔꯦ ꯐꯔꯦ ꯇꯨ ꯐꯠꯇ꯭ꯔꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯐꯧꯗꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯩ ꯊꯥꯔꯕꯗꯤ ꯀꯌꯥꯗ ꯀꯥꯟꯅꯔꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯊꯕꯛ ꯐꯗꯅ ꯅꯅꯝꯃ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯐꯔꯦ ꯅꯣꯏ ꯁꯥꯎ ꯈꯣꯀꯣ ꯈꯔꯁꯨ ꯁꯟꯊꯤ ꯈꯨꯜꯂꯤ ꯃꯥꯜꯂꯦ ꯁꯥꯃꯤꯟꯅꯍꯧꯔꯣ ꯏꯅꯝꯃ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯁꯟꯊꯤ ꯆꯩꯁꯤꯡꯗꯨ ꯄꯥꯏꯔꯒ ꯆꯠꯈꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ ꯂꯤꯛꯂꯥꯟ ꯑꯁ ꯑꯩꯗꯤ ꯏꯃꯥꯅ ꯉꯁꯤ ꯈꯔ ꯌꯥꯝꯅ ꯁꯥꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤꯒꯤ ꯃꯧ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤꯁꯤꯅ ꯂꯣꯏ ꯈꯣꯝꯃꯒ ꯄꯨꯈ꯭ꯔꯦꯗꯅꯁꯦ ꯑꯩꯗꯤꯕ ꯊꯥꯖꯕ ꯑꯩꯗꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯥꯛꯑꯕ ꯑꯣꯟꯖꯟꯅꯅꯤꯡꯗꯦ ꯅꯪꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒ ꯁꯟꯊꯤꯗꯨꯗ ꯅꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯨ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯀꯦꯇꯨꯒꯤ ꯃꯄꯥꯝꯗ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯪꯒꯣꯜꯗ ꯃꯃꯥ ꯕꯤꯃꯣꯂꯥꯁꯨ ꯗꯨꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯥꯅ ꯁꯥꯔꯝꯕ ꯗꯨꯛ ꯑꯗꯨ ꯐꯛꯆꯦꯠ ꯃꯔꯨꯝꯗ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯅ ꯁꯥꯔꯤꯕ ꯗꯨꯛꯁꯦ ꯎꯈ꯭ꯔꯕꯗꯤ ꯃꯈꯨꯠ ꯈꯨꯠꯁꯥꯎ ꯊꯥꯗꯅ ꯈꯣꯝꯃꯒ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯃꯥ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯂꯣꯠꯁꯤꯜꯍꯧꯈꯤꯒꯦ sida thamnadi uraroidana se ketuki mangolda phat phamtharaga sor asangba mu khondoi bibolan nang amuk laklabra hoi ai amuk lakjar kainu khangde mi ai hek ubaga hikta ngangning brai mana ngangjaning de ai khoi ithau yam chili nang ngangnabagi matam ga sangjade ikoi sanare hoidi leitroi ma leibani nang dongna yungi makhada ngehak ta leitaba imong nati kau tangnaba mai khumjaraksan as kainoi ma kosi mu kotana ngangni budubo kok lei hairaga loi kainu khangde asi hairaga mamaidu yumlumdo onsillaga sanare o sanare ta da jamsi o sanare makhon sakta asiga iroi kharobina khongba hek maladana lohongkhre magi makhol se tararoi phare da khalam ado yade base mana kaubudu tabadagi imunglomdagi sanare thoklaktuna aima inama aidi maning thongda ngang makhong hambagi leirubani taudre tawrise kainoni nangi phi phane khita inama wai gi tawbani asomlomda thongdok khra kungi hadakse adogi kai phi phane oidoi nam khara phajaba mehekta yai nangi luhongbada phi phane adu yamna hawkhiba singduna karaida sakraba adudi thaina gi ngakta ngairabani sasu sanadre kanagubi taigi dugumdo ina sanadre adugi sanarai khra yenge tawbani da he aduga ne imaugi phi phane chamot nangi khuseto setpa yaroi ko imauna na luna na sesari bani taning de da ai bayamna chamot tawbadawna asiyare se sanare ibani manung da phi yengor silause aduga ima hore ai salamdai da ngasai imana ayu khine na phangset marumda injang khi baduk to ai khar pu khidoi ni ko asi hairam laga imung de sangki sina mukarai do ukhrino haibani ukra boni magi mamit atong basina udaba amte lairoi dawni asumna ketuki mana satluba mafam amadi thungluba mafam adudagi magi oiba karino puraktrabadi hainaramde asikum magi mataw asida lekai minasu mabu nungsibiramde nongmasu saurel lekai gi mataw singa khongnang pambi amagi makhada saru mai thaduna moi masen mai tikna wari sanaram maimun ingkring ningtham tha kaisni ingbase aidi ningtham tha se sarakliba laisi amuktabu yengningi pakpana khara ingzarasu chaba thakpadi tawna hawkre hangam ironba yungsak iromba adudagi irombaduda hawain ton mana no ga kotlaga nungsaga yaraga sabasi is laitre hawi jata chawrel aduni khara ingzarasu chaba thakpa hawbadi ningtham tha na hainariba nachin thiai ikoi nupina nahan hangam thongbaga yungsak singjuga suraga sabadu aima khuhaw amni maimu taplap adusu mingondagi laknak poiramni kari haibadai tawmai o saw hawbani haiba yungsak singju ho adune du hawkrazat pakpat ado itaw saw nangi nupi ketuki si hana magi leisari ngai gi hainabi lawgan bi khotkan bi do adum tawri male nahan wai itaw na mau na masatpadasu kai na puro na yamna pupu da satai hoi taw magi hainabi ni haida kaisu phattabdi nate mana chaningba lawningba lawbadabu aina su kaisu haide mana purapadasu kana bangak tani puraisi nongbata
ꯑꯣꯏꯔꯣꯏꯗꯕ ꯀꯥꯟꯅꯔꯣꯏꯗꯕ ꯄꯣꯠ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯐꯠꯇ꯭ꯔ ꯏꯇꯥꯎ ꯃꯥꯏꯃꯨꯅ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯒꯦ ꯅꯍꯥꯟꯁꯨ ꯇꯥꯗ ꯗꯣꯖꯣꯅ ꯈꯣꯏ ꯁꯨꯞꯂꯤꯉꯩꯗ ꯂꯥꯛꯑꯝꯃꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯑꯃꯠꯇ ꯂꯧꯒꯤ ꯇꯥꯗ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯈꯜꯂꯒ ꯄꯨꯈꯤ에나 ꯇꯥꯗ ꯗꯣꯖꯣꯒꯤ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝꯗ ꯏꯁꯧ ꯇꯧꯍꯧꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯣꯏꯗꯒꯤ ꯍꯥꯏꯔꯒ ꯄꯨꯔꯛꯄꯅꯤꯗꯅ ꯃꯣꯏꯗꯒꯤ ꯍꯨꯔꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒ ꯇꯥꯗ ꯗꯣꯖꯣꯒꯤ ꯅꯨꯄꯤꯗꯣ ꯏꯁꯧꯗꯤ ꯎꯀꯥ ꯂꯥꯡꯕ ꯑꯩ ꯈꯪꯉꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯀꯦꯇꯨꯀꯤ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯨꯔꯤ ꯅꯆꯥ ꯅꯨꯄꯥ ꯑꯃꯨꯛ ꯊꯤ ꯅꯪ ꯑꯃꯨꯛ ꯊꯤ ꯑꯩ ꯁꯤꯗꯧꯔꯦ ꯅꯠꯇꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯒ ꯍꯩꯇ꯭ꯔꯕ꯭ꯔꯕ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯈꯪꯉꯗꯤ ꯑꯁ ꯌꯥꯔꯦ ꯃꯤ ꯏꯇꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯋꯥꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯒꯅꯣꯕ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯥꯏꯃꯨꯅ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇ ꯐꯝꯕꯗ ꯉꯥꯏꯔꯤ ꯏꯇꯥꯎꯁꯤꯗ ꯌꯥꯝ ꯉꯥꯡꯕꯤꯔꯨꯔꯅꯨ ꯀꯦꯇꯨꯀꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯔꯨ ꯄꯩꯔꯒ ꯃꯩ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯍꯩꯃ ꯆꯔꯨꯁꯤꯡꯗꯣ ꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯅꯤꯡꯊꯝ ꯊꯥꯅꯤꯅ ꯆꯔꯨ ꯃꯩ ꯍꯧꯒꯠꯂꯒ ꯌꯨꯝꯗ ꯇꯤꯛꯎꯁꯤ ꯏꯁꯦ ꯈꯔ ꯂꯧꯔꯛꯑꯣꯕ ꯄꯥꯛꯄꯅ ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ ꯂꯣꯏ ꯈꯣꯝꯃꯒ ꯄꯨꯈꯣꯁꯦ ꯆꯔꯨ ꯃꯩ ꯊꯥꯔꯒ ꯌꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯪꯍꯧꯔꯒꯦ ꯁꯦ ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯈꯔ ꯍꯦꯛ ꯄꯨꯕꯤꯈꯣꯁꯦ ꯃꯥꯏꯃꯨꯁꯨ ꯀꯔꯦꯝꯅꯕꯣꯏ ꯀꯔꯤ ꯑꯣꯏ ꯑꯩꯁꯨꯅꯦ ꯈꯣꯝꯖꯤꯟꯕꯤꯔꯛꯀꯦꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯤꯛꯎꯖꯣꯁꯦ ꯌꯥꯝꯃꯦ ꯁꯤꯗꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦ ꯏꯇꯥꯎ ꯍꯣꯏꯁꯨ ꯂꯩꯍꯧꯈꯣꯀꯣ ꯍꯣꯏ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯒꯦ ꯌꯥꯔꯦ ꯅꯨꯄꯥ ꯂꯥꯎ ꯆꯠꯂꯁꯤ ꯑꯁ ꯂꯣꯏ ꯇꯥꯍꯧꯗꯧꯔꯦ ꯐꯖꯅ ꯄꯥꯏꯌꯣ ꯑꯅꯤꯗꯨꯅ ꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯇꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯧ ꯄꯥꯛꯄꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯥꯎꯔꯟꯁꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯔꯥ ꯇꯪꯈꯥꯏꯁꯤ ꯑꯗꯨꯅꯦ ꯑꯩꯁꯦ ꯏꯇꯥꯎ ꯍꯥꯟꯅꯗꯒꯤ ꯄꯨꯔꯥ ꯍꯦꯟꯖꯤꯜꯂꯝꯃꯦꯕꯣ ꯁꯤꯗꯤ ꯅꯣꯡꯃꯁꯨ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯐꯤ ꯐꯅꯦꯛ ꯂꯂꯣꯟꯕꯤ ꯇꯥꯊꯣꯗꯨ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃ ꯀꯦꯇꯨꯀꯤꯅ ꯃꯉꯣꯟꯗꯒꯤ ꯐꯅꯦꯛ ꯂꯧꯁꯤꯜꯂꯒ ꯁꯦꯜ ꯄꯤꯔꯛꯇꯕꯒꯤ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯁꯨ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯥꯊꯣꯠ ꯂꯥꯛꯄ ꯎꯕꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯆꯦꯟꯁꯤꯟꯒꯦꯒ ꯇꯧꯗꯅ ꯍꯦ ꯉꯥꯏꯈꯣ ꯅꯪꯉꯔꯣꯏ ꯅꯪꯅ ꯆꯦꯟꯁꯤꯟꯒꯤ ꯍꯣꯠꯅꯔꯁꯨ ꯑꯩꯅ ꯎꯔꯦ ꯋꯥ ꯉꯥꯡꯅꯈꯤꯁꯤ ꯉꯥꯏꯈꯣ ꯀꯦꯇꯨꯀꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯍꯩꯃ ꯏꯅꯦ ꯇꯥꯊꯣꯠ ꯂꯥꯛꯏꯗꯅ ꯏꯅꯦ ꯀꯥꯈꯠꯂꯛꯑꯣ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯣ ꯏꯅꯦ ꯌꯥꯔꯦ ꯑꯩ ꯐꯝꯃꯔꯣꯏ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯐꯅꯦꯛ 2-3 ꯂꯧꯁꯤꯜꯂꯒ ꯁꯦꯜ ꯑꯊꯨꯕꯗ ꯄꯤꯔꯛꯀꯅꯤꯔꯒ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛ ꯊꯥ ꯀꯌꯥ ꯐꯥꯔꯦ ꯏꯅꯦ ꯑꯩꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯦ ꯏꯅꯦꯒꯤ ꯐꯅꯦꯛꯀꯤ ꯁꯦꯜꯗꯣ ꯑꯩ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯑꯊꯨꯕꯗ ꯄꯤꯈꯠꯂꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗ ꯄꯤꯔꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯃ ꯀꯩ ꯑꯃ ꯊꯥꯅꯔꯒ ꯍꯥꯏꯅꯒꯗꯕꯗꯨꯁꯨ ꯊꯥ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯉꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯅꯪꯗꯤ ꯑꯩ ꯎꯕꯒ ꯍꯦꯛꯇ ꯀꯣꯏꯂꯣꯠꯂꯒ ꯍꯦꯛꯇ ꯆꯦꯜꯂꯦ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇ ꯇꯧꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯑꯩ ꯏꯅꯦꯒꯤ ꯐꯅꯦꯛꯀꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯦ ꯏꯅꯦ ꯐꯩ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗꯅꯦ ꯄꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯤꯗ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯦꯇꯨꯀꯤ ꯅꯪ ꯏꯅꯦꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯦꯇꯨꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯇꯥꯊꯣꯠꯇ ꯌꯦꯡꯂꯗꯨꯅ ꯄꯤꯔꯅꯤꯍꯦ ꯑꯩꯅ ꯄꯤꯔꯅꯤꯕ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯍꯧꯖꯤꯛ ꯁꯦꯜ ꯁꯨꯝꯇ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯄꯤꯗꯧꯔꯤꯒꯦ ꯑꯩꯅ ꯂꯩꯔꯀꯥꯟꯗ ꯄꯤꯅꯤ ꯂꯩꯇ꯭ꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏ ꯉꯁꯤꯅ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯍꯣ ꯃꯤ ꯂꯥꯛꯑꯝꯃꯤꯕ ꯌꯨꯝ ꯑꯃ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯑꯣꯏꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯑꯝꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯪꯉꯤꯅꯦ ꯌꯥꯝ ꯍꯪꯖꯅꯤꯡꯕꯁꯤꯅ ꯄꯤꯁꯛ ꯆꯩꯁꯨꯗꯨ ꯇꯞꯅ ꯁꯨꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯍꯩꯍꯥ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯂꯥꯛꯂꯤꯕꯗꯣ ꯆꯨꯝꯅ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯁꯦꯜ ꯊꯧꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯄꯪꯂꯧꯗ ꯂꯧꯕꯒꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯈꯪꯕꯤꯌꯦꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯒꯤꯗꯤ ꯍꯥꯏꯗꯗꯅ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯕ ꯋꯥꯏꯗꯕ ꯂꯧꯗꯕ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯤꯗꯣ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯕꯅꯅꯤꯅꯦ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯕ ꯈꯣꯠꯄꯁꯦ ꯈꯔ ꯇꯣꯛꯂꯣꯅꯦ ꯂꯩꯀꯥꯏꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯍꯥꯏꯅꯍꯟꯕꯁꯦ ꯏꯃꯥ ꯄꯥꯝꯗꯦꯅꯦ ꯏꯁ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯃꯧ ꯌꯨꯝꯄꯣꯠ ꯇꯥꯟꯕꯤꯗꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯅꯪ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯀꯔꯤ ꯀꯔꯥꯒꯅꯦ ꯍꯦꯛꯇ ꯄꯨꯈ꯭ꯔꯅꯤꯗꯅ ꯂꯣꯠꯅꯔꯤꯕꯅꯤ ꯅꯪꯗꯤ ꯃꯁꯤ ꯀꯔꯤꯝꯇ ꯇꯥꯔꯝꯃꯣꯏꯌꯦ ꯍꯥ ꯅꯃꯥꯏꯗꯣ ꯁꯥꯎꯟ ꯄꯥꯟꯕꯅꯤꯅ ꯏꯁ ꯏꯃꯥꯗꯤ ꯏꯁꯥ ꯁꯣꯜꯂꯦ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯀꯥꯏꯅꯒ ꯅꯍꯥꯟꯈꯩ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯔꯦ ꯂꯩꯀꯥꯏꯗ ꯆꯠꯇꯅ
ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯇꯥꯗꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯌꯨꯝꯁꯤꯗꯅ ꯁꯣꯟꯖꯜꯂꯁꯤꯟꯅꯗꯅ ꯑꯩꯅ ꯃꯥꯏꯁꯦ ꯁꯥꯎꯟ ꯃꯥꯏ ꯄꯥꯟꯕꯩ ꯅꯠꯇ꯭ꯔꯣ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇ꯭ꯔꯤꯁꯦ ꯅꯆꯥꯅꯨꯄꯥ ꯐꯪꯉꯤ ꯀꯇꯟꯁꯤꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯄꯨꯁꯤꯜꯂꯛꯈ꯭ꯔꯒꯦ ꯍꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯂꯛꯀꯅꯨ ꯅꯪꯗ ꯐꯧꯅꯦ ꯅꯨꯄꯥꯁꯤꯅ ꯇꯟꯒꯦꯔꯥ ꯊꯕꯛ ꯁꯨꯅꯤꯡ ꯂꯣꯏꯒꯦꯔꯥ ꯅꯨꯄꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯅ ꯏꯔꯦꯟꯖꯅ ꯁꯤ ꯇꯧꯅꯨ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯌꯨꯝꯁꯤꯗ ꯁꯤꯜ ꯄꯨꯁꯤꯜꯂꯛꯑꯣꯏ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯣꯡ ꯉꯥꯟꯕꯒ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯍꯣꯜꯂꯒ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯂꯧꯕ ꯌꯥꯕ ꯀꯅꯥꯗꯒꯤ ꯀꯔꯤ ꯂꯧꯁꯤꯒꯦꯅ ꯇꯧꯗ꯭ꯔ ꯂꯩꯔꯦ ꯑꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧꯔꯤ ꯑꯦ ꯍꯥꯏꯌꯣ ꯅꯥꯄꯦꯝꯕꯩꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯔꯤꯕꯗꯣ ꯍꯣ ꯆꯥꯖꯅꯤꯡꯗꯤꯌꯦ ꯅꯪꯅ ꯑꯗꯨꯝꯅ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯀ ꯈꯔ ꯑꯗꯨꯝ ꯆꯥꯗ ꯌꯥꯗꯕꯒꯤ ꯆꯥꯕꯤꯕꯒꯤ ꯋꯥꯅꯤ ꯆꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏ ꯐꯔꯦ ꯀꯩꯅꯣ ꯆꯥꯎꯔꯅꯨ ꯀꯦꯠꯂꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯑꯩꯅ ꯍꯣꯟꯖꯤꯜꯂꯛꯄ ꯆꯦꯡꯅ ꯊꯣꯡꯗꯧꯔꯤꯕꯅꯤ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯛꯁꯨ ꯍꯥꯞꯄꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯀꯦꯇꯨꯀꯤꯗꯨ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯂꯧꯒꯟꯕꯤ ꯄꯨꯒꯟꯕꯤ ꯌꯨꯝꯄꯣꯠ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯊꯤ ꯆꯩꯔꯛꯄ ꯉꯥꯡꯂꯛꯄ ꯇꯧꯕꯗꯒꯤ ꯀꯦꯇꯨꯀꯤ ꯃꯍꯥꯛ ꯌꯨꯝꯄꯣꯠ ꯇꯥꯟꯕꯒꯤ ꯍꯩꯅꯕꯤꯁꯤ ꯈꯔ ꯊꯥꯗꯣꯛꯈꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯔꯦꯟꯁꯨ ꯍꯟꯗꯛꯇꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯀꯦꯇꯨꯀꯤ ꯆꯥꯅ ꯊꯛꯅꯕꯒ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣ ꯏꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯀ꯭ꯋꯥꯛ ꯇꯧꯅ ꯀꯟꯅ ꯈꯣꯡꯖꯕꯁꯨ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯝꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕꯁꯤꯗ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟ ꯅꯪꯁꯨ ꯌꯥꯎꯔꯛꯏꯅ ꯉꯁꯤꯗꯤ ꯍꯣꯏ ꯅꯃꯥꯛꯁꯨ ꯌꯥꯎꯖꯔꯛꯏ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯌꯥꯜꯂꯤꯕ ꯈꯥꯎꯖꯥꯎꯗꯨꯅ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯏꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣꯗ ꯉꯁꯤꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏꯁꯤꯕꯣ ꯁꯨꯝ ꯏꯄꯥꯝꯗ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯂꯩꯔꯛꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯥꯁꯦ ꯈꯥꯎꯁꯦ ꯃꯪꯒꯣꯜꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯁꯤ ꯏꯁ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯂꯩꯔꯛꯏꯁꯤꯕꯣ ꯇꯣ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯔꯧꯗꯅꯁꯦ ꯅꯄꯥꯝꯗꯒꯤ ꯁꯨꯝ ꯍꯣꯜꯂꯒ ꯄꯨꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯁꯦ ꯉꯥꯁꯨ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩꯗ ꯊꯣꯡꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯁꯦꯅ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯨ ꯅꯣꯏꯕꯨ ꯍꯟꯗꯛꯁꯤꯕꯨ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔꯕ꯭ꯔꯕ ꯏꯃꯥ ꯀꯩꯅꯣꯅꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯁꯨꯕ ꯅꯣꯝꯕꯒ ꯌꯥꯝ ꯀꯜꯂꯦ ꯍꯥꯟꯅ ꯆꯌꯣꯜ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯊꯥ ꯑꯃ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯇꯧꯗ꯭ꯔꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯦ ꯑꯗꯨꯗꯨꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯐꯪꯉꯤ ꯏꯃꯥ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗꯁꯨ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯨꯁꯤꯅ ꯂꯥꯛꯏꯅꯦ ꯍꯩꯃ ꯑꯗꯨꯝꯅ ꯅꯍꯥꯟꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯅꯈꯣꯏꯕꯣ ꯑꯗꯨ ꯏꯁꯨꯗꯤ ꯎꯗꯦ ꯏꯁꯨꯗꯨꯕꯨ ꯄꯨꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯌꯥꯗꯦ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯅꯦꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯍꯅꯨꯕꯤꯗꯨꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯃꯁꯨ ꯃꯕꯦꯟ ꯊꯝꯕꯤꯔꯝꯃꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯆꯣꯡꯂꯝ ꯆꯥꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯉꯥꯡꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎꯅꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯧꯒꯟꯕꯤ ꯄꯨꯒꯟꯕꯤꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯎꯔꯦꯜ ꯃꯃꯤꯠꯇꯨ ꯀꯦꯇꯨꯀꯤꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯏꯃꯥ ꯇꯧꯗ꯭ꯔꯦꯗ ꯃꯗꯨ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯂꯧꯒꯟꯕꯤ ꯄꯨꯒꯟꯕꯤꯒ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯟꯅ ꯇꯧꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯖꯔꯦ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀ ꯁꯥꯟꯅꯔꯒꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯆꯦ ꯏꯕꯥꯏꯁꯨ ꯌꯧꯔꯛꯏꯅꯦ ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯅꯕꯥꯏꯁꯨ ꯌꯧꯔꯛꯏ ꯅꯆꯦꯗꯤ ꯇꯣꯏꯅ ꯆꯠꯂꯕꯁꯨ ꯅꯕꯥꯏꯗꯤ ꯄꯥꯛꯅ ꯂꯥꯛꯇꯦꯅ ꯌꯥꯎꯔꯛꯏꯕꯖꯥꯠ ꯁꯅꯥꯔꯩ ꯍꯩꯃ ꯉꯥꯁꯤꯗꯤ ꯑꯇꯣꯞꯅ ꯆꯥꯎꯈ꯭ꯔꯗꯦ ꯏꯅꯝꯃꯅ ꯄꯨꯔꯛꯏꯔꯣ ꯑꯣ ꯃꯥꯅꯦ ꯅꯣꯏꯅ ꯑꯅꯝꯕꯅ ꯂꯩꯔꯛꯏꯅꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯑꯆꯥ ꯑꯊꯛꯀ ꯃꯌꯥꯝꯒ ꯂꯩꯔꯛꯂꯗꯅ ꯁꯦ ꯄꯨꯁꯤꯜꯂꯣ ꯏꯃꯧꯅ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯂꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯅꯅꯕ ꯏꯅꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯐꯤꯒ ꯍꯣꯡꯉꯨ ꯂꯥꯛꯑꯣ ꯚꯥꯏ ꯅꯆꯦꯅ ꯍꯦꯛꯇ ꯄꯥꯏꯔꯒꯦꯁꯦ ꯚꯥꯏ ꯏꯕꯥꯅꯤ ꯉꯥꯁꯤ ꯁꯦꯝꯗꯣꯛꯎꯅꯕ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯗꯨꯅ ꯅꯣꯏꯔꯒ ꯀꯦꯇꯨꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯁꯨꯃꯥꯡꯗ ꯑꯅꯨꯔ ꯒꯨꯂꯥꯞ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯒꯝꯂꯥꯗꯨ ꯍꯩꯃ ꯑꯁꯤꯗꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯒꯝꯂꯥ ꯁꯥꯕ ꯃꯤꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯛꯄ ꯒꯝꯂꯥꯗꯨꯅꯤꯅꯦ ꯁꯤꯗꯤ ꯃꯥꯅꯦ ꯏꯆꯥꯅ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯔꯝꯕꯗꯨꯅꯤ ꯏꯃꯧ ꯁꯅꯥꯔꯩꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯂꯩꯖꯔꯝꯕꯅꯤꯗꯅ ꯑꯅꯨꯔ ꯒꯨꯂꯥꯞ ꯊꯥꯗꯅ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕꯅꯤ ꯏꯃꯥ ꯁꯤ ꯑꯩ ꯄꯨꯔꯒꯦ ꯑꯩꯅ ꯂꯩꯔꯝꯕ ꯒꯝꯂꯥꯅꯤꯅ ꯅꯨꯄꯥꯁꯦ ꯒꯝꯂꯥꯁꯦ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯪꯅꯁꯤ ꯌꯨꯝꯁꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯁꯤꯗꯤ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛ ꯊꯪꯅꯕꯗꯤ ꯂꯥꯏꯔꯗꯅ
ꯄꯨꯕꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯑꯁ ꯅꯨꯄꯥ ꯅꯪꯁꯤꯗꯤ ꯊꯣꯛꯅꯁꯨ ꯅꯨꯄꯥ ꯊꯣꯛꯆꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯀꯣꯛ ꯊꯥꯡꯕ ꯉꯝꯅꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯩꯈꯤꯕꯅꯦꯕ ꯀꯩꯅꯣ ꯂꯩꯁꯦ ꯏꯆꯦ ꯅꯥꯅ ꯂꯩꯔꯝꯃꯤꯅꯕꯨ ꯃꯤ ꯁꯅꯥꯔꯩꯅ ꯂꯩꯒ ꯊꯥꯖꯗꯨꯅ ꯊꯝꯂꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯑꯩ ꯄꯣꯠ ꯂꯧꯒꯟꯕꯤ ꯄꯨꯒꯟꯕꯤꯗꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯏꯃꯥ ꯁꯤꯝꯇꯪ ꯄꯨꯔꯒꯦ ꯃꯊꯪꯗꯒꯤꯗꯤ ꯀꯩꯁꯨꯝꯇ ꯂꯧꯒꯦ ꯍꯥꯏꯔꯔꯣꯏꯕ ꯍꯥ